ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯗꯨꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯨꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯁꯤ ꯄꯦꯟꯗꯕ ꯃꯩꯅ ꯆꯥꯛꯂꯤ꯫ ꯅꯤꯁꯥ ꯑꯗꯣ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯋꯥꯅ ꯀꯞꯂꯤꯕꯁꯦ ꯀꯞꯂꯝꯂꯣꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯕꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯃꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯕꯗꯤ ꯔꯤꯁꯤꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯝꯂꯣꯏ꯫ ꯉꯁꯤꯗꯤ ꯔꯤꯁꯤ ꯃꯥꯒꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯅ ꯍꯤꯛ ꯀꯞꯂꯤ꯫ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯥꯒꯤꯗꯃꯛ ꯃꯥ ꯋꯥꯗꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯤꯁꯥꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯊꯣꯛꯄ ꯍꯧꯔꯛꯂꯕ, ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯕ ꯔꯤꯁꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯅꯤꯡꯂꯨꯗꯕꯅꯤ꯫ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯨꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯂꯩꯅꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯎꯠꯂꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯃꯇꯧꯅ ꯊꯃꯣꯏ ꯃꯁꯛ ꯍꯣꯡꯍꯟꯈ꯭ꯔꯦ ꯏꯂꯥꯏ ꯂꯥꯏꯅ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯅꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯔꯤꯁꯤꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯨꯔꯦ꯫ ꯌꯨꯝꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ, ꯃꯤ ꯑꯣꯏꯅꯁꯨ ꯊꯥꯕꯤꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤꯗꯃꯛ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯨꯅ ꯔꯤꯁꯤ ꯃꯥꯒꯤ ꯅꯨꯡ ꯑꯣꯜꯂꯕ ꯊꯃꯣꯏꯗꯣ ꯂꯥꯏꯅ ꯄꯦꯠꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯐꯠꯇꯕꯤ ꯃꯍꯨꯅꯤ ꯈꯜꯂꯨꯕ ꯂꯩꯅꯥꯒꯤ ꯅꯨꯡꯁꯤ ꯃꯍꯨꯗ ꯔꯤꯁꯤ ꯑꯉꯥꯎꯕ ꯑꯣꯜꯂꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯅꯤꯁꯥ ꯃꯥꯅ ꯃꯥꯡꯍꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯛꯄꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯧꯔꯨꯔꯒ ꯂꯩꯅꯥꯕꯨ ꯊꯥꯗꯣꯛꯂꯒ ꯃꯗꯣꯝ ꯊꯝꯂꯝꯕꯁꯨ ꯔꯤꯁꯤꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯤꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯆꯤꯟꯅ ꯐꯣꯡꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯐꯤ ꯁꯤꯟꯊꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯂꯩꯅꯥ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯏ꯫ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯔꯤꯁꯤꯕꯨ ꯀꯣꯟꯁꯤꯜꯂꯛꯂꯦ, ꯃꯅꯒꯟꯗ ꯇꯞꯅꯁꯨ ꯅꯥꯟꯊꯕꯤ꯫ ꯔꯤꯁꯤꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯥꯡꯂꯤ, ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯆꯦꯠꯅ ꯀꯣꯜꯂꯤꯕꯗꯨꯁꯨ ꯊꯥꯗꯣꯛꯇꯦ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯅꯤꯗꯣ ꯐꯤꯕꯝꯗꯨꯗꯒꯤ ꯍꯟꯗꯣꯛꯇꯦ, ꯋꯥꯁꯨ ꯉꯥꯡꯅꯗꯦ꯫ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯂꯩꯅꯥ ꯔꯤꯁꯤꯕꯨ ꯏꯟꯊꯣꯔꯛꯏ꯫ ꯃꯃꯥꯏꯗꯣ ꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯂꯦ꯫ ꯀꯞꯂꯨꯕꯒꯤ ꯏꯉꯥꯡ ꯉꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅꯁꯨ ꯌꯦꯡꯂꯤ ꯂꯩꯅꯥꯗ꯫ ꯅꯨꯄꯤ ꯃꯥꯁꯨ ꯀꯞꯄꯒꯤ ꯏꯆꯣꯠ ꯆꯣꯠꯂꯤꯕꯅꯤ ꯃꯤꯠ ꯑꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯣ ꯊꯥꯡꯒꯠꯂꯒ ꯔꯤꯁꯤꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯄꯤ ꯇꯩꯊꯣꯛꯄ ꯂꯣꯏꯈ꯭ꯔꯕꯁꯨ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯧꯊꯣꯛꯇꯦ꯫ ꯃꯃꯥꯏꯗ ꯄꯥꯏꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯋꯥꯔꯒ ꯅꯤꯁꯥꯗ ꯍꯦꯛꯇ ꯇꯥꯏꯅꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯈꯨꯝꯗꯦ ꯔꯤꯁꯤꯗꯣ꯫ ꯂꯩꯅꯥꯅ ꯑꯃꯨꯛꯀꯁꯨ, ꯗꯗꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯌꯦꯡꯗꯤ ꯗꯣꯛꯇꯔ ꯎꯅꯔꯨꯁꯦ, ꯑꯋꯥꯕ ꯀꯣꯛꯅꯕ꯫ ꯃꯇꯝ ꯈꯔ ꯋꯥꯔꯁꯨ ꯂꯥꯏꯁꯨꯈ꯭ꯔꯕ ꯄꯣꯠꯁꯛꯁꯦ ꯂꯥꯞꯅ ꯂꯩꯍꯟꯈꯤꯁꯦ꯫ ꯗꯗꯥ ꯅꯪ ꯉꯝꯒꯗ꯭ꯔꯥ? ꯔꯤꯁꯤ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯦ, ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯂꯒ ꯄꯥꯏꯁꯤꯜꯂꯤ꯫ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯗ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯈꯤ, ꯈꯪꯍꯧꯗꯦ꯫ ꯃꯔꯨ ꯂꯨꯛꯅ ꯃꯀꯣꯛꯇꯣ ꯅꯣꯝꯂꯒ ꯈꯨꯝꯃꯤ꯫ ꯄꯤꯔꯥꯡꯂꯛꯇ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯩꯅꯥ꯫ ꯂꯝꯍꯦꯟꯕ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯞꯆꯦꯠꯄꯁꯨ ꯑꯣꯏꯔꯝꯃꯣꯏꯗꯕꯅꯤ꯫ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯂꯝꯍꯦꯟꯕ ꯑꯣꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯇꯥꯡ ꯆꯥꯗꯕ ꯂꯩꯅꯥꯒꯤ ꯐ꯭ꯂꯔꯠꯇꯨꯗ ꯍꯟꯗꯛꯇꯤ ꯐꯠ ꯌꯦꯡꯂꯛꯏ ꯔꯤꯁꯤꯗꯣ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯝꯂꯦ ꯅꯨꯄꯤꯗꯣ꯫ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯔꯤꯁꯤ ꯃꯃꯥꯏꯗꯣ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯂꯝꯍꯦꯟꯕ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯣꯁꯦ꯫ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛꯅ ꯃꯥꯏ ꯁꯣꯟꯕ꯭ꯔꯣ? ꯑꯩꯁꯦ ꯗꯗꯥꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯅꯣꯛꯂꯛꯂꯦ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯅꯥꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯇꯨꯝꯃꯨ ꯂꯥꯎ, ꯊꯦꯡꯉꯦ꯫ ꯁꯨꯝ ꯐꯝꯃꯨꯗꯦ ꯅꯪ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤ꯫ ꯍꯥꯏꯕ ꯐꯥꯎꯂꯣꯏ ꯐꯥꯠꯇ꯭ꯔꯤ ꯑꯃꯨꯛ ꯍꯥꯗꯒꯨꯝ ꯆꯤꯡꯊꯔꯒ ꯐꯝꯍꯜꯂꯤ꯫ ꯇꯨꯝꯈꯤꯅꯣ, ꯊꯥꯁꯦ ꯌꯦꯡꯈꯣ꯫ ꯊꯥꯕꯜꯂꯩ ꯃꯅꯝꯁꯨ ꯅꯝꯂꯤꯁꯤ ꯌꯦꯡꯉꯣ, ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯁꯦ ꯃꯥꯡꯍꯟꯈꯤꯕ ꯄꯥꯝꯃꯨꯏ, ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯍꯥꯏꯕ꯫ ꯇꯦꯕ꯭ꯂꯦꯠꯇꯨꯗꯤ? ꯂꯩꯅꯥ ꯋꯥꯍꯪꯗꯨꯗ ꯁꯨꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯣꯜ ꯈꯪꯂꯗꯨꯅ ꯔꯤꯁꯤ ꯍꯥꯏꯔꯛꯏ, ꯂꯪꯊꯣꯛꯈ꯭ꯔꯣ꯫ ꯋꯥꯕ ꯐꯔꯕꯣ? ꯐꯈ꯭ꯔꯦ, ꯃꯍꯨ ꯄꯨꯕꯤꯅ ꯐꯍꯟꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯅꯤꯗꯨ ꯅꯣꯛꯏ ꯄꯨꯟꯅ꯫ ꯃꯣꯃꯣ ꯅꯣꯛꯄꯅꯤ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯨꯕ ꯅꯠꯇꯦ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯂꯒ ꯊꯣꯛꯂꯤꯕ ꯊꯥꯁꯨ ꯃꯥꯕꯨ ꯌꯦꯡꯂꯤ ꯑꯅꯤꯃꯛ꯫ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯂꯩꯅꯥ ꯔꯤꯁꯤ ꯈꯨꯗꯥꯡꯗ ꯀꯣꯟꯁꯤꯜꯂꯒ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯉꯥꯊꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯁꯦ ꯐꯖꯔꯁꯨ ꯑꯩꯗꯤ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯅꯤꯡꯗꯦ꯫ ꯃꯤꯀꯨꯞꯁꯤꯅ ꯍꯦꯜꯂꯦ ꯑꯩꯒꯤꯗꯤ꯫
apamba makhallo hairadine aidi hosik leiriba makeup se adum leisage haina nizagani naitom nganbi ningthi batha sa so iningde tagup nganba thawan mingchak su kalakte aina khwaidagi pamjabandi dada nangse aigi nakta lingdana leibado ado khaktani namit khudingi ni sage aigi dadaga punna hanu sage haina hanudri phau ai thadokhiba yaroi aina susuk thadokloi leina da ngagliba mayamdo munna tairishi leina gi wahi taraga masu khaling mapukningda makeup sida nangna inakta famlaga dadagi lengsum da nga tharaga rauna leribase aina sumangan ningde kaigumba fattanungda thoklabadi makeup ado hosik leriba makeup sigum bem nang dada nga tharaga mamodi nokloiko nang kapkano nangina nakta sumna sum dada sa leiningi adubo ai khangi aidi anaba ama loinari haiba bem nang dadagi damak kapladra wakhalda mapukningda haiba wahini leina na taba nate mareng sumda nga tharaga mamon noklibi magi bemda su yenglirishi yengna mapisu tarakle khwaidagi fattaba misakni haina mayamda oba phau hangoinariba misakse nungsibi amagi maphamdadi khwaidagi asonba nupa ama oiri chenthakriba mapi ado makut khudangduda tasilakpada leina mamai fatnon khalaga rishida yenglei amuk kaplambatuda leina do mamit suklaga amuk kapaba rishi leina gi matawda noglei nungsi mankre magi bemse asuk yamna nungsirakani khallude mangakta phatpat hairei kapte leina do rishi mathabakta khutum tasillaga phagi we ke we laknaraga amuk tang daklang sui changase tha yengona hairaga thamai sum sonthari ngaikho kidorage chumjring hek thanglei malem gananga paw phawnabra leina hantaki wahangduda tumin leikre kizarakle kari amuk tawrabano khanna makokto phatpat hai phawnade malemi number di lebra isam samna hangli boi suningi aduga amuk su leina makok ngawri wahang mayam se adom khumi maso lei rishi murum soli aigi di lera moine migi no pagi number di happy ba aduga aigi na hapte phasana tadrudna leina do amuk sang lei kai haibano kai sunate changase haiba tumurase leina rishi malem da khamban chawri ba matawda laina khangi no I tuminna changase haibaduda mas adum yai mana mang tharaga rishi na tung oiraf inarei yum manung changbaga leina gi kama paduda ani makto lepi leina tamna chango manakta leheningla matamnuda tongan leiri ani do rishi su haiba ngamde yeng batamak yenglaga makok nomi nanghan chango leina fat changkre aduga thongdolon sille rishi di magi kada de ka khatta thongzil da changaklaga makutna thongdo haifet namla yengi lok tokre mamai le thorakle adubo thongdo amuk khangang hangdurei dada nupa do mamai satle shile kada ina yada ba thabak toramganu ko warade aibu ningsinglo aina nakta lake rishi masado inu nungai ba oide mamat kado ikot ko libani adok fagi oina supanga nganglubagi waning hak masa manungda nongmugi ni sa watpagi awabado ahingda sukhang mangamdabagi chaina torakadra pakhattaba ngamde manakta lehenningbani leina bu adubo haiba ngamdre mana tawkiba mayamduna nupa thoksadrabani leina na sunungshi haiba khangna ma leina da magi manakta leisi haiba waise haiba ngamdre good night wahi do hairamlaga hanna yingduna mathakta kakre fatte khangluba posak ado rishi tapna thadoknaba kanna honazai tumthaba yade ahingdo adubu ma khangli masana masabu phajinje ahing masing yamlaklabani rishi na phattaba posak singado thadoknaba hotnabada awaba khangba ayuktani numi thoktre leina na dupkatlibado yahongan na hauraga pumnamak losilabani asengba phizol setlaga mapongning choithokdana isor magi maphamda thoni zari
ꯅꯤꯖꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯤꯁꯤꯕꯨ ꯐꯍꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯂꯣꯏꯔꯒ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯗ ꯃꯊꯛꯇ ꯔꯤꯁꯤꯅ ꯌꯦꯡꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯎꯔꯨꯔꯦ ꯈꯣꯡꯐꯝ ꯑꯅꯤ ꯍꯟꯗꯣꯔꯛꯂꯒ ꯂꯩꯅꯥ ꯃꯊꯛꯇ ꯌꯦꯡꯂꯛꯏ ꯍꯨꯔꯥꯜꯂꯒ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ ꯂꯦꯝꯁꯤꯟꯅꯈ꯭ꯔꯦ ꯌꯦꯡꯗꯕ ꯁꯥꯔꯒ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯂꯦ ꯍꯨꯔꯥꯟꯕ ꯃꯇꯧꯗꯣ ꯍꯧꯔꯤꯕꯅꯤ ꯂꯩꯅꯥꯁꯨ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯕꯦꯜꯀꯅꯤꯗ ꯔꯤꯁꯤꯗꯣ ꯃꯊꯟꯇ ꯅꯣꯛꯂꯤ ꯇꯧꯁꯤꯟꯅꯕꯁꯨ ꯍꯩꯔꯦ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯂꯣꯠꯅ ꯃꯣꯃꯣ ꯅꯣꯛꯄꯁꯨ ꯃꯊꯟꯇ ꯍꯩꯖꯔꯛꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩ ꯍꯔꯤꯁꯀꯤ ꯀꯣꯜ ꯂꯥꯛꯏ ꯍꯜꯂꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯔꯤꯁꯤ ꯉꯛꯅ ꯅꯪꯅ ꯀꯃꯥꯏ ꯈꯪꯉꯤꯕ ꯏꯕꯨꯡꯉꯣ ꯅꯠꯇꯨꯗꯣ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯩꯌꯦ ꯔꯤꯁꯤ ꯈꯪꯐꯤꯡ ꯐꯤꯡꯒꯠꯂꯤ ꯀꯩꯑꯕ ꯍꯨꯔꯥꯟꯕ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯁꯤꯒꯗꯤ ꯀꯩꯗꯧꯋꯩ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯇꯨ ꯐꯪꯗ꯭ꯔꯒ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕꯤꯁꯦ ꯅꯪ ꯅꯃꯤꯠ ꯆꯣꯏꯔꯤꯔꯣ ꯅꯃꯤꯠꯇꯣ ꯑꯩꯅ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯇꯣꯛꯑꯣ ꯍꯔꯤꯁ ꯅꯣꯛꯄꯨ ꯅꯣꯛꯁꯤꯜꯂꯛꯏ ꯑꯩ ꯆꯥꯛꯋꯥꯡ ꯋꯥꯡꯕ ꯖꯦꯂꯁꯀꯤ ꯅꯨꯡꯁꯤꯠꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯁꯤꯠꯄ ꯍꯧꯈ꯭ꯔꯤꯕ ꯑꯩꯅ ꯆꯍꯤ ꯆꯨꯞꯄ ꯇꯣꯛꯑꯣ ꯍꯥꯏꯕꯗꯤ ꯂꯧꯗꯦꯅꯦ ꯑꯗꯨꯒ ꯅꯇꯨꯅ ꯍꯧꯖꯤꯛꯇ ꯗꯗꯥ ꯀꯥꯏꯅ ꯀꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯅꯪ ꯑꯦꯗꯤꯛ ꯆꯨꯞꯐꯝꯒꯁꯦ ꯑꯣꯟꯅꯔꯛꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯤ ꯉꯔꯥꯡꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕꯁꯦ ꯅꯨꯡꯇꯤꯒꯤꯅꯤ ꯅꯤꯁꯥꯒꯤ ꯆꯩꯅꯥꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯀ ꯀꯥꯔꯟ ꯇꯥꯔꯛꯂꯗꯤꯅꯦ ꯅꯪ ꯑꯣꯏꯔꯁꯨ ꯅꯃꯤꯠ ꯀꯣꯠꯀꯅꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯃꯍꯥ ꯆꯟꯗꯥꯟꯁꯤꯗꯤ ꯅꯨꯡꯁꯤꯔꯤꯕ꯭ꯔꯣ ꯉꯥꯡꯊꯣꯔꯛꯂꯤꯁꯦ ꯑꯉꯥꯡꯗꯨꯅ ꯅꯪꯒꯤꯗꯃꯛ ꯋꯥꯖꯕꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤꯕꯁꯤꯗꯒꯤ ꯇꯥꯗꯕꯅꯤ ꯅꯪꯅꯗꯤ ꯉꯥꯎꯔꯒ ꯂꯩꯕꯅꯤꯅ ꯀꯩꯝꯇ ꯈꯪꯂꯝꯂꯣꯏ ꯂꯩꯅꯥꯅ ꯌꯨꯝꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯋꯥꯔꯤꯕ ꯀꯞꯂꯤꯕ ꯃꯌꯥꯝꯗꯣ ꯅꯪꯗꯤ ꯑꯉꯥꯎꯕ ꯑꯣꯏꯔꯤꯉꯩ ꯑꯃꯠꯇ ꯈꯪꯂꯝꯃꯣꯏ ꯅꯪꯅꯗꯤ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯂꯝꯃꯥꯈꯥꯡꯗ ꯊꯦꯡꯅꯔꯛꯄꯅꯤ ꯃꯍꯨ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤꯅ ꯊꯤꯅ ꯆꯩꯔꯤꯕ ꯃꯍꯥꯛꯇꯨꯅꯗꯤꯅꯦ ꯍꯥꯟꯈꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯃꯔꯛꯇ ꯅꯤꯁꯥ ꯂꯥꯏꯆꯨꯕ ꯀꯅꯥꯝꯇꯅ ꯊꯧꯁꯥꯕꯤꯗꯕ ꯅꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯕ ꯅꯪꯒꯤꯗꯃꯛꯇꯗꯤꯅꯦ ꯂꯝꯂꯥꯟꯕꯤ ꯃꯥꯅ ꯌꯥꯝ ꯋꯥꯖꯈꯤ ꯅꯪꯕꯨ ꯅꯤꯁꯥ ꯆꯥꯕ ꯐꯍꯟꯅꯤꯡꯈꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯍꯤꯡꯁꯥꯕꯅ ꯇꯧꯗꯨꯅ ꯑꯀꯤꯕ ꯂꯩꯍꯜꯂꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯪꯂꯤꯁꯦ ꯅꯪꯗꯤ ꯉꯛꯂꯝꯒꯅꯤꯅꯦ ꯑꯗꯨꯕꯨ ꯏꯆꯜ ꯂꯩꯅꯥꯅ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯉꯣꯟꯗ ꯃꯕꯨꯡ ꯑꯣꯏꯅ ꯂꯣꯏ ꯇꯝꯃꯝꯃꯤ ꯅꯣꯡꯃ ꯅꯪꯅ ꯄꯨꯛꯆꯦꯞꯇ ꯁꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ इहान हाना ऐसु मागा थेंगनबने खरा लेरगे स्कूल लाकपदा लंबीदा अमुक थेंगने अदुगा अनाबा फनसी हाइना अइंगोंदा क्यारक हाइसे सेंटरदा थमना वाफम क्यारक हौदोरखरे अदुबु नंगिना ओंदा तौदुना ngamkidaba ngaktani si mayamse ai nongonda hainingdasu hainabagi tanja leikide bai leina bulunda tawbiyo nungsidabrane nang mabu nungsidabraba ngangliba mayamdo rishi wama chet amata ngangda tai khalludaba mayam amasu leina na magi damak tawi haibase magi khwaidagi thazana loinariba nungsiba maruk haristagi ngasi khakta khangli akonbagi hangakliba wahangda pakhum pidringe magi mitmangda leina leplamle manakongdagi phone tapna thadorakle hariski wana thaikre mangda leiribi magi bemda yenglaga le leina sanaramliba wari do karino kanagano khangbanate risigi breakfast puraga changakpani mangonda munna yenglaga leibada kaidorage haina mamitna marol loli leina do rishi leina ki lakta changsilai haifam ama khangdre leina da mana tawkiba mayamdagi khallaga hawjukta ma prok chakle chakpaduda mathamoida chakpani aduga hawjiki makeup sidana rishi leina bu ubada tarang chatli so thingba makhai leina da yinglima kaidorage si charose sor sang hondoklaga khumla inupado nangide aidi makha chawrage hoi haibagumna rishi leina gi makhuttagi chanaba thaknaba chadoga lawi aidi ja thakti coffee toina thakpada caffeine wangli dudi chado chini yam yaudabani thau haina daba mayam ama haina handoini mari torokanu ko khumgadaba pakhum leisade rishi do tuminna sofa da changsilaga phamkhre cha bawi rishi kaisu haiba ngamjadaba tumin helaksin mama tawda oire leina na yamna nusijaba ngak chabado yenglaga leithoi nupa dudi chadogi kairakle manakta sum lepaduda pisum ani do sukchila yengla hairei kainu sum lepise tho leina isau macha ma tawrei ngasi ri rishi gi tho haiba waduda sigi kasida kai lege yamle henindragana phare thoge sukchang hek changbiroina ai adu hairam laga leina thokre gam
tafing thanglaka saurap tawna Leina na hek thokkibaga sor sangnu hondorai aduga sofa da makok to nga tharaga lei machin da sosoli kaino ingon tawrisibo asumaina nukti fajaramgodro luhongba nawringi da so ai nupi sibo mana nakna leibase as ai koka ngawi nangi mahu sidi nungsi mahu ni ngawrak ngoba kuchu da maroon color da angawba na mapan chetpa phi phanik sutani Leina na changak lamibado mamai machado da pali ba manaton machado da thilli ba tin machandol luhongba kuitriba mau anaubi amadagi tade Leina na fazaba no lauri hojikso luhongba kuitribi amagumna tanauri sakpham adu obada rishi ngawbani angawba onbani sor chning tana hodoklaga chana basingdo sitnana chathokre chini thumdaba sangogduso hauna thakki Anishina hongakliba mayam se ubata mabuk yekpa migi masing yami yuhin bana pamsa khiba nupini Leina mayumda leiraga magi apamba phangani khaluba madugi tayona bata tanja khasaktabu phangdaba shina madi fattaba langlo kaya khanba lahilibani hojik na mayamna ngawbani haina thawa sada leiruba asiga ka hena nakshinaba mata urakpasida hingchabo alakle Leina na mamono puraga sauningbugum tawri accident adusu sokli makhong makhut mathwaidi ngawre adubo fattaba makoktudi ahongba leite disaster raga mamagi mayumda leirabani yuhinba adubo ma hojik suwakal khanba lepte chatpa phau phasana yadriba mana fattaba langlodi phasana silli kamaina hi khuta tahangane agi wakal mata thoktre magumbi kaya di aina laina khudum chalaga agi oining bana ikhau yamna langkhibi mahaksina agi khutagi hojik phawa na thoklaga leiri karigumba tamuga nakshina hen krabadi aidi kamdauba tanjadu da machi aphawbido hobi changlei now kedore che nang pau se tarabra kaino haidi haidana akhoi gi ani do hospital chatkani haisidi yuhen ba phingna ke haiba nubi se am ngamdori mana wadi ngangdana tawri mayam si ying akhoi da singnari bani property mayam se akhoi na sisaning ba maongda sisinaba sidane magi nupa se phana ba torok pa plan nupa se pharadi lanthum saruk khaidok narakladi magi oiredana ije wathini da tawsan yengsi gaino tamogi haksang kari phibam da lei khangkise sum yengsi se ai gi anaba se fakhisan nangni hek wakhal do phatha huda badagini sokli bado nangna sakak sokli mangjari se kanano atopa gari ama haizilak padu da tawuni ai control ngam hodre phare nang phana ba tawko Christina di disaster udri hai madi phibam do khra sathi ba male yes nang hak to min leira hai rei nungsina raklabani na akhoi so khoi gi angam ba taw tare dana ise ai gi wadi property majet amata tamoda pibe yaroi pawung na ba du so loina loibe ya ba loikre mana khai dana chathok thaktok bu du so fanyam di loigrab na dro hey yare madugi wado tapna khanasi ai ngasidine ahing halakloi nangsu potharo imasu halaklani wadu hairam laga yaisna thokre yuhin badi longni tharaga wakhalam da lehawi pung mapan tharakle Leina loishin baloiraga rishi ka da kakhalei iruzari ba mali leram dinupado closet riba dom da changsilaga Leina rishi gi dress khali t-shirt na anambani litna ba yauri bado anawa phiro leiba haigidrabani aribado setlaga panglei da leibani thiba ya ba thiraba matong polo shirt ama yauramle madoga pain ama lauthoklaga phamung da thammi rishi tholak pangai bo oina masu phamung da phamthei ngasi di sit nana loishila leirambada Leina mamon nokjei adumna leiringi rishi ruzaba loiraga thorakle Leina leiramgani khangdabana towel ama setlaga thorakbani ikang khanguri animak amaso Leina ikaiduna puhawali nupadu di kaishu khandabagum sundring lepli nupadu da munni laga Leina sat haidori as blur chatkre kaibo ha kaisuna teda firol thamnambani ai makhana ngairam lage lushilo hairaga thorakle thongzil hetlan thokpaga Leina mamit ushilaga makokta phat hai
Moli moli irang amani maso. Magi kada amuk changlaga tarang amada ngahak lay nupido. Kuide yamna sangmo matam nate. Mana ngauringe kagi thongdo noktori. Phuk hawalaga thoragle. Rishi loisin maloiragani thorakli bado. Ngasidin han makai. Toina setliba phizol tudagi yamna tongali. Yamna supakche, yamna sulimle. Phazaba nungshiba magun kei manghalurabasu. Lainana di tapna tapna semdorakli. Ikai boy tawhi nupado. Magi ngasigi dressing style doda. Masana pakchada boy ningi. Adobo lainana di mitkuppa kaw kei yingli. Munnaga dumni yingsilakpada Rishina sathai. Chalase. Laina wa machut amatangangda mang tharaga jatkre. Sumang hek yobaka laina Rishi de yinglaga chumtring hai. Ngasiri yam phazai. Samsutena kakle. Masak thi hallamba koisu sitnale. Rishi matin kut yothai. Aduga mana setliba phirol du de yingse. Laina nokmi nomi amukso. Sumaina nungti phasahalo. Handak ti Rishi do nokfet tori. Laina ukradi khanda amuksu ikaidana mamai do nokpado khazak hanjinkre. Kuina leirudre ani do chatkre. Hospital jasi haina laglaga Rishi lambi onana lagle. Magi hek nisa chapamdani Laina di ingangagle. Dada sida kedoba laglino. Rishi khumde gari do khamlaga maani hek phamba o makhongdugi manakta changsilaga phamkre. Aduga Laina da yenglaga hairei. Sida law. Changsinna Rishi gi nakanda Laina su phamte. Mi ichik chi ingaside. Nisa chapam oiriba zagado mi amatta leiba uramde. Laina na manakta phamtharakpaga Rishi na hairei. Mafam asidagine. Aina nisa chapa haikiba. Aina igi punsi manghanjanaba honakiba mafamse asine. Yeknabane amaromda. Adubo amaromda de aidi mafamse nungshi. Aina waraba matamda. Mafamsina aibo kaushilaga awaba pothalli. Awaba sokokhalli. Aidi nungside mafamse. Laina ki sumjung haidorakliba waduda khangaude Rishi makol khazak thokna noktoklure. Mana nokpaduda nupido sukla yingle. Chatse ai sida lainingdi. Doctor chatse hairaga sida la isa kaigino. Rishi Laina da muktang yenglamlaga mamai lay thokre. Aduga makha tarai. Doctor amamu ingonda darka dadida nangle ishidi. Rishi ki do laknaribra Laina gyana mamagle. Lay thoklama mamai do amuk lay silaglaga Laina da nungshini yingle. Bem, dada se nanginakta dum lege. Ay itanda thamgano. Rehab da so aibu thamgano. Nangna inakta leibasina ay apen maphawi. Nungai basu phawi. Nangna yade pamde haiba thabakta ay tawningdi. Tawdana basu ane. Ngamda basu anagani. Sida aibu doctor amuk tana kidrane. Aigi Mahu Pubi na sukwana senari basidagi ahin bakari amuk lairige. Laina Rishi na ngagliba mayam do munna tari yinglaga. Nungsiba wahay mayam do taruraga mamon noglay may thonga do. Ani do mitjanari. Laina lagnari Rishi da yingna. Nungsiba wa mayam sina Mahu Pubi aise. Lamin banang na sumsum nga hondorini. Lagnaba madiyawi haiba khangduna Rishi. Nokmi tawraga wadu makha tarui. Patambak ta thamliba Laina gi makhut macha du so ayaba yawda ngasi sumana shemki barulda thongai raga paisinkhre. Mahu Pubi nangse aigi sida hidakni. Aina aigi punsi se mangkidra haina pamujari basisu nangidamakthani. Aina hiningbagi maramsu nangine. Mahu Pubi nangi. Ado hairaga ani do amuksa amana mabu nungshina yengli. Laina nokmi khumlei. Aigi lamhen badadase. Ngasi su lamhen laga rul thugairi ko. Wadu tabari Rishi makutta phat thadok laga pukhagotkre. Hek tugawi. Ikai khangdagi wadu hairam laga Rishi khamliba adugi manakta chatpa hoi. Adubu Laina na amu Rishi khutsa singduda magi khutsa singna china paisilaga. Aso ikai thigan manupasidi senabuwai. Aisibu mitoplo. Haina munnasu ying limit ani duda. Maro lo liba makhol thoktaba thamoi ani da pau phaunakre. Machindi lingdi. Adubu mitne yingduna maithongadi mamon minok tamli anima. Nungsibagi chap chaba wahan thok leite.
amaga amagagi nungshibagi wahanthoksu khenaramgani. Adubu nungshiba haibasidi ingit makhal amani do. Masi langadra. Che na paliba khut ani dusu nungshibagi ingit ni. Wa ngangdrabasu maithongi minokna nungshibagi marol phongdokpasu ngammi. Love is in the gentle touch of hand, a shared smile that needs no words. The way one listens and understands, in silence, yet deeply heard.